Manipuri wari pambi senena tabiribo pumnamakpu taram nokchari ngasi amuk mayamgidamakta anauba wari masa amuk puduna laksari miyamgidamakta puduna laksariba wari masa sigi mamingna thana ngamdraba marup haibasini aiba karuna laisram nupi oibigi punsi haibasimaktabu khongthang khuding tingkhangmak natrabasu sambaldi sambalgi sambal ngakta thamoi maka lamna nokthokchaba fawba matam khajik chakidrabadi hekta mahaibi nupinabu adum nokpra asumna haibi basidi maram khudingmaktani adumna chatpra adumna ngangbra adumna tauba haunabra nupi haibo haise paklaga ngangbi saibibagi athingbagi sambal ngakta nupi aikhoiga nupa oibasinga kayada khena kharaba khangna sanajaba loina jaba nupaga machat mainarure mitafam oiduna karemnabiribase nupi dani nupa singduda nate mayam simaknasu oibatai nupi oibi aikhoigi punsi amomamda thengnarakpa thaudau ayambadi mina kari haibikhini ngangnabikini haibagumba ngaktana yamlibase athingba sambal mayam leidunasu aiga handak marak natte haukiba sahi amaromdagi haiba tai sakhang maikhang naraktuna ipukningna hek khoidajaba haibado oiduna loina jarakliba marupsimadi ai thadokpa pak hek ngamgani thajadre maga unaduna ahanba sakhang maikhang narakhibadugi mikup singdusu ipunsi sida kaungamgani thajadre mikup singdudagi ngasi phawbadadi mabu aina tasengna khoidajare punsigi thana ngamlaroidawba khongburoi amani laujare maga ahanba sakhangna khiba mufamdo aikhoigi college ki campus tani class laitaba tanja thokhiba matangni college ki nongchup thangba lampa ki suthek oirapna hauriba mana pungba awangba hainau pambi gi makhongbu ikoi koisin bagum hauriba juba kusum maraktani sakhangnabi imanabi ama aniga sakhangnaba imanaba ama aniga unna phaminarambani aidi makhoibu urudabani makhoigi maraktagi amana hogattuna aibu kaushinbirakhibani somda lao phaminasi lao ai kari thoidokpa khalude ikhongdi makhoirom pangne thangjinki makhoigi manak yauraba kanda ta urai ahanba sakhangnagadawriba maruptuna makhoigi marakta nokhena amada amuk theng amada amuk nga tonatina lairambado magi matauduna aidi ihai hainingdaba ikai nungsi yanaba sauningba nungsidaba tukutchaba kaya thamoida phaurakhi adubu marup singduna aibu kausili hangoirunu laune yamna pukchel chawba migi awaba khangbiba marupni sakhangnaro raw ahanbada aidi tasengna yajaningkhidabani adubu makhoina nakhutta oirabasu songnau gaidauge maga samnabada naming olani haiba laibro aikhoi mayamdi sakhangnabadadi kayada nungaina matamse lelibano haibado nahak uredana haina aibu taksilai aduga imangda tauge matagum imanabi amana mabu nungsina supi masu aingonda yenglakpagum momon noglakpadauna mamaido pumlang hek langthorakhi aina jajaningkhidabagi watani imanabi imanaba singaduna maga khangdadi khangnauda taksin malakhibadagi aiga maga khutshoknakhi madudagi hendoktuna magidi haunabini haimanbadagi sinbana sinban thengnakhi aidi hainakhide kamdauni magi nungsiba natraga namthiba haigadra manamna hakchang pumbada kupsinduna chusinkhibagum phauki atai imanabi imanaba singdo khanghandana mikuptuda aina lona khanjakhibadi masidagidi amuk hanna unajararoi sakhangnajararoi unsisimagi adubu matung tarakpa college ki campus ki punsina mangondagi laptholakkhibagi mahutta hena hena naksin janarabagi mawongda dum lakhi imanabi imanaba singdugi thawin sinasu angakpani
ꯍꯪꯒꯣꯏꯅ ꯂꯥꯞꯊꯣꯛꯅꯤꯡꯂꯝꯕ ꯃꯍꯥꯛꯇꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯒ ꯅꯛꯁꯤꯟꯅꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯇ ꯅꯠꯇꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯣꯟꯅꯖꯅꯤꯡꯕ ꯊꯥꯗꯣꯛꯉꯝꯗ꯭ꯔꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯂꯨꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯧꯕꯤꯅꯤꯅ ꯃꯥꯒ ꯑꯩꯒ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯅ ꯄꯪꯂꯣꯏ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯉꯝꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯈꯔ ꯋꯥꯠꯂꯤ꯫ ꯀꯔꯤꯅ ꯃꯥꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯕꯗ ꯃꯤꯌꯥꯝꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯕꯤꯗꯕ ꯃꯤꯗꯥ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯍꯦꯛ ꯂꯥꯎꯅꯤꯡꯂꯛꯂꯤꯕꯁꯦ꯫ ꯅꯨꯄꯥꯁꯤꯡꯅ ꯇꯧꯔꯒꯅ ꯍꯦꯛ ꯃꯔꯦꯝꯅꯩ ꯈꯟꯅꯕꯤꯕ, ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯒꯅ ꯍꯦꯛ ꯃꯤꯅꯣꯛꯅꯕꯤꯕ ꯀꯔꯝꯕ ꯆꯠꯅꯕꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯨꯛ ꯈꯦꯠꯅꯕ ꯊꯝꯕꯤꯔꯤꯕ? ꯑꯗꯨꯕꯨ ꯂꯥꯎꯔꯨꯕ ꯉꯝꯗꯦ, ꯅꯤꯡꯖꯕꯇ ꯃꯉꯥꯏ꯫ ꯑꯃꯔꯣꯝꯗ ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯃꯆꯤ ꯈꯨꯗꯤꯡ ꯃꯇꯝ ꯈꯨꯗꯤꯡ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤ꯫ ꯃꯥꯅ ꯉꯝꯂꯤꯕꯕꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯄꯥ ꯏꯈꯨꯔꯥ ꯏꯇꯣꯟ ꯏꯕꯨꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯟꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯤꯕ ꯁꯥꯗꯅ ꯃꯈꯣꯏꯒ ꯇꯣꯔꯣꯛ ꯈꯣꯏꯗꯥꯅꯅ ꯍꯦꯛꯇꯁꯨ ꯂꯩꯃꯤꯟꯅꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯂꯣꯟꯅ ꯆꯥꯛꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯈꯥꯡꯉꯝꯈꯤꯗꯕ ꯃꯩꯆꯥꯛꯁꯤꯡꯗꯣ ꯀꯣꯛꯍꯟꯅꯅꯕ ꯑꯣꯏꯅ ꯃꯥ ꯑꯩ ꯀꯅꯥꯎꯗ ꯑꯆꯤꯛꯄꯗ ꯊꯃꯣꯏ ꯊꯃꯣꯏ ꯁꯤꯟꯅꯅ ꯅꯨꯡꯁꯤ ꯄꯥꯎꯃꯤꯟꯅꯖꯕꯒꯤ ꯇꯟꯖꯥ ꯐꯪꯗꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯃꯥꯒ ꯑꯩꯒ ꯃꯤꯃꯥꯡ ꯊꯣꯛꯅ ꯎꯅꯕ ꯂꯣꯏꯅꯖꯕ ꯐꯪꯖꯗꯕꯒꯤ ꯈꯥꯡꯉꯝꯗꯕ ꯃꯩꯆꯥꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯅꯤ꯫ ꯉꯔꯥꯡꯗꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯂꯛꯂꯕ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕ ꯏꯅꯦꯒꯤ ꯌꯨꯝꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯎꯁꯣꯞ ꯑꯃꯈꯛꯀꯤ ꯊꯕꯛ ꯅꯣꯝꯕ ꯌꯥꯎꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯅꯦꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯇꯥꯡꯉꯤ, ꯏꯅꯦ ꯈꯛꯇꯅꯤ, ꯃꯆꯥꯅꯨꯄꯥꯗꯤ ꯌꯥꯝꯃꯤ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯑꯆꯧꯕ ꯌꯨꯝ ꯂꯩ, ꯀꯥ ꯌꯥꯝꯃꯤ꯫ ꯑꯩꯅ ꯆꯠꯈꯤꯕꯗꯨꯗ ꯃꯈꯣꯏꯅ ꯍꯔꯥꯎꯈꯤꯕꯁꯤꯗꯤ ꯑꯩꯅ ꯂꯩꯅꯅꯕ ꯇꯣꯉꯥꯟꯅ ꯊꯣꯡ ꯄꯥꯟꯕ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯂꯨ ꯅꯥꯟꯅ ꯐꯃꯨꯡꯅꯆꯤꯡꯕ ꯁꯦꯝꯕꯤ, ꯃꯥꯃꯅ ꯆꯥꯅꯅꯕ ꯉꯥꯅꯆꯤꯡꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯤꯟꯕꯤ꯫ ꯆꯩꯔꯛꯇꯨꯗ ꯑꯩꯗꯤ ꯑꯩꯒꯤ ꯊꯥꯗꯣꯛꯉꯝꯗ꯭ꯔꯕ ꯃꯔꯨꯞꯇꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯁꯨꯝ ꯃꯥꯒ ꯀꯥꯏꯅꯕꯒꯨꯝ ꯅꯤꯡꯂꯛꯂꯕ ꯊꯃꯣꯏꯁꯦ ꯄꯨꯡꯉꯝꯂꯛꯈꯤꯗꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯒꯤ ꯏꯈꯧ ꯍꯦꯟꯅ ꯂꯥꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥꯅ ꯉꯝꯗ꯭ꯔꯕ ꯃꯍꯥꯛꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯉꯁꯥꯏ ꯏꯅꯦꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯝꯗꯥꯏꯗ ꯂꯩꯔꯛ ꯋꯥꯡꯃ ꯃꯥꯌꯣꯛꯅꯕ ꯃꯥꯏꯀꯩꯗ ꯂꯩꯍꯧꯕ ꯄꯥꯟ ꯗꯨꯀꯥꯟꯗ ꯃꯍꯥꯛꯇꯣ ꯑꯩꯕꯨ ꯉꯥꯏꯔꯝꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯍꯧꯕꯅꯤ꯫ ꯃꯥꯅ ꯊꯨꯡꯗꯕ ꯃꯐꯝꯁꯦ ꯑꯩꯒꯤꯗꯃꯛꯇ ꯂꯩꯇꯕꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ, ꯍꯦꯟꯅ ꯈꯧꯔꯥꯡꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯒꯗꯧꯔꯦ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃꯒꯤ ꯄꯥꯟ ꯗꯨꯀꯥꯟꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯩꯕꯨ ꯉꯥꯏꯍꯧꯕ ꯃꯔꯨꯞꯇꯣ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯐꯥꯎꯕꯗꯪꯗꯤ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯀꯔꯝ ꯄꯨꯁꯤꯟꯁꯤꯒꯦ ꯃꯑꯣꯟ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯐꯅ ꯇꯥꯟ ꯆꯥꯔꯦ꯫ ꯊꯣꯡꯒꯥꯜ ꯆꯪꯐꯝꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯅꯥꯃꯥꯗ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯔꯤꯕꯤ ꯏꯅꯦꯗ ꯍꯥꯏꯔꯝꯂꯒ ꯃꯥꯃꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯄꯥꯏꯗꯨꯅ ꯕꯥꯜꯇꯤꯟ ꯄꯨꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯥꯃꯅꯗꯤ ꯑꯉꯥꯡꯁꯤꯡ ꯁꯣꯛꯍꯜꯂꯨ ꯅꯠꯇ꯭ꯔꯒ ꯂꯦꯞꯍꯜꯂꯨ ꯐꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯩꯅ ꯃꯥꯏ ꯃꯤꯠꯁꯨ ꯇꯥꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯏꯊꯟꯅꯇ ꯄꯔꯞ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯊꯣꯔꯛꯄꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯆꯪꯂꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯌꯣꯛꯅꯔꯤꯕ ꯄꯥꯟ ꯗꯨꯀꯥꯟ ꯇꯝꯈꯤ꯫ ꯃꯥꯁꯨ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯇꯨꯅ ꯃꯥꯕꯨ ꯃꯥꯃꯅ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯨꯏ꯫ ꯍꯔꯥꯎꯅ ꯌꯥꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯃꯤꯟꯅꯔꯒ ꯀꯅꯥ ꯎꯈꯤꯗꯅꯕ ꯃꯥꯕꯨ ꯏꯊꯥꯗ ꯀꯣꯟꯁꯤꯟꯖ ꯏꯅꯐꯤꯅ ꯀꯨꯞꯁꯤꯟꯖꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯂꯛꯄ ꯏꯁꯤꯡꯒꯤ ꯕꯥꯜꯇꯤꯟꯗꯣ ꯆꯥꯛꯁꯪ ꯌꯧꯔꯨꯗꯅ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯍꯥꯟꯅ ꯃꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯍꯥꯟꯅꯅ ꯀꯥꯡꯈꯜ ꯊꯥꯊꯔꯕ ꯐꯃꯨꯡꯗ ꯀꯅꯥ ꯈꯪꯈꯤꯅꯤ ꯀꯤꯖꯅ ꯇꯨꯃꯤꯟ ꯂꯣꯠꯍꯜꯂꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯄ ꯉꯥꯏꯉꯝꯈꯤꯗꯦ꯫ ꯑꯩꯕꯨ ꯏꯅꯦꯅ ꯅꯝꯗꯨꯅ ꯂꯣꯏꯁꯤꯟ ꯈꯥꯝꯖꯤꯟꯕ ꯌꯥꯎꯍꯟꯈꯤꯗꯦ꯫
ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯐꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯏꯈꯧ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯇꯉꯥꯏ ꯐꯗꯅ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯗꯨꯅ ꯏꯅꯦꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯒ ꯑꯩ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯔꯤꯕ ꯀꯥ ꯇꯝꯅ ꯉꯥꯏꯉꯝꯗꯅ ꯆꯪꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯈꯧ ꯂꯥꯡꯅ ꯊꯣꯡꯒꯤ ꯄꯨꯅꯥ ꯆꯦꯠꯅ ꯊꯥꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯕ ꯊꯃꯣꯏꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ, ꯐꯃꯨꯡ ꯇꯝꯅ꯫ ꯃꯥꯁꯨ ꯑꯩꯕꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯉꯥꯏꯉꯝꯗꯅ ꯆꯨꯞꯄꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯂꯛꯏ꯫ ꯍꯦ ꯑꯩꯒꯤ ꯊꯥꯅ ꯉꯝꯗ꯭ꯔꯕ ꯃꯔꯨꯞ, ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯕꯥꯟꯗ ꯎꯠ ꯑꯣꯜꯂꯤ, ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯀꯤ ꯃꯩꯈꯨꯗ ꯀꯥꯍꯠꯂꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯥꯅ ꯉꯝꯗ꯭ꯔꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨꯔꯅꯦ? ꯅꯠꯇꯦꯗ, ꯅꯪꯗꯤ ꯅꯇꯥꯠ ꯍꯩꯕ ꯆꯨꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯗ, ꯅꯤꯁꯥ ꯄꯨꯕ ꯆꯨꯔꯨꯞ꯫